Manipur thoiba aibaktiba thodoksida masigi protection gi haibatai Central Force mayam ama change haibde dum taba aduga nongmai kapnaba mi hatnaba di sulep leptaba adu masi karam tawribza no haibdu khangningna sa question si aina thangatchari bani ai supplementary da lakchage sa handak akhoi gi more da Assam Rifle gi Casper gari da kuki militant singna akhoi gi bomb thamjinba aduga kuki militant singna tongan ba makhan gi nongmai sing season aduna lambi thingraga air personnel sing asina karimta tawkhidabado madu kari maram gi no number 1 number 2 Central Forcing gi mamangda kuki militant singna afaba makhan gi nongmai pairaga hangat handa chatpada tuminna forcing sina leiribgi maram kari gi no number 3 lengak paibada yawba honorable MLA kharana Assam Rifle gi battalion khra lawthokraga atopa paramilitary force na bahut sinanabani haidana Government of India da request tawgiba madu singadori bra silloidori bra sillaroi taw oiraroi haina lawba yabra aroi ba number 3 ngasi Manipur da laiba Central Paramilitary Forcing sina kuki singi michang changba haibatai one sided oiba aduna maram waraga lan se sum chathadna laibani haibase sarkar da kari phobige megi dai humdagi lei thogiba thodoksi amana bikthibani adu hoji honorable member na particular oina hangbi gi ba mori gi do madu khoi even madugi video do viral oirakpadagi khoi home ministry even PMO yauna madugi posi khoi hana kan madugi investigation ama kan tauri akoi government side gi su tauri aduga army gi side gi su army gi mogi tongan ba structure ama leijebani na moi de su haiba poto khoi thigana ba hai gre kramai tawdana tauri bana no mai kamna ba yada ba gi tauri bara aduga sindudi yengbada ekoi mayamna yamna penna da banu ngaina da ba even government by riba ekoi mak yawna ngaita ba fauki adubu leiriba situation du karino haibu di agi army gi oiba technically madugi investigation ama tawro matunga report laigani aduga ekoi gi oina di ekoi government gi oina simadu kramai thoki bano karino haibu do koi kanna thijanjari haidana thamjage adagi amana hujiki Assam Rifles sing border ngakpogi posi akoi home ministry gi level yam kanna ngangnare yam kanna ngangnara kanda home ministry na border guarding force Assam Rifle na hojik tawrisi counter insurgency su tawba speaker sir aduga border guarding su tawba madugumbagi pon mayam dagi ngasi Manipur do oiramiba oiraiba phibam sini haibasi center su convince tawrena lawisa aduna aduna ni ngasai gi fencing gi FMR gi lawre be step mayams aduna honorable speaker sir huja aina ai thajaba da house aina haibangam bada athubada border guarding force Assam Rifle nataba force khra aga border guarding si tongan force am senior ku ya gi thajaba du leire na house tamjage aduga hujiki moi atopa community ama da misang sangi na traga sangde haibadu haina badi yam leire aduma ekoi government ge side ge jo ekoi repeatedly sugumba leibana ekoi sinbiyo haidana bhaw ekoi se ki ba ekoi gi ruling MLA honorable members mayam yauna hai ki ba leire se tha ki ba leire adagi mathakta chungnaba officer khar de ekoi khudak da paw pi ba gi transfer to gi ba su leire khara hong gi ba su leire adu as a whole organization du loina matheng pangi haiba matudi madu kitang ekoina kangani khara singnaba khara pangamba ya ba singnaba khara di laibadagi ekoi government so kan ba action lawi adu ekoi home ministry su paw phajana piraga na koi action tawjari adu as a whole Assam Rifle punamaga na haibadu made ai haining de sir thank you sir sarkar sina yamna
ꯊꯤꯖꯤꯟꯕ ꯌꯦꯡꯁꯤꯟꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯁꯥ ꯑꯗꯨꯝ ꯊꯤꯖꯤꯜꯂꯤꯉꯩ ꯌꯦꯡꯁꯤꯜꯂꯤꯉꯩꯗ ꯁꯣꯝꯗ ꯃꯩꯇꯩ ꯖꯥꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯒꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯗꯅ ꯂꯩꯔꯦ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯎꯁꯤꯗ ꯀꯨꯏꯔꯦ ꯁꯥꯁꯟ ꯇꯧꯕꯗ ꯌꯥꯎꯔꯝꯕ ꯑꯣꯔ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯖꯔꯒꯁꯨ ꯁ꯭ꯇꯦꯠ ꯁꯦꯀꯨꯔꯤꯇꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀꯨꯔꯤꯇꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁ IRB ꯑꯗꯨ MR ꯑꯦꯟ ꯑꯩꯈꯣꯏꯒꯤ BDF ꯌꯥꯎꯔꯒ 40,000 ꯑꯕꯞ lay haidna ingon the record lay subject to correction paramilitary force ta koina hujik chatharei ba tha tara chatharak pusida moi gi tawriba moi gi service khutau sinadi moi leina yum mai thaba mi hatpa nongmai kapa si nong khatan de tha tara se continuously tawla amne khoi loi khangabane aduna hairiba 40,000 above leriba state forcing sisu yamdrabada ngasuik akoigi maitaiga de lan thengnari ba haigadra ai kanglup ki irang ni makte hainingde adubu kanglup ki irang haidra mayamna nganariba tasengbudi ko ki laloba suda leba singa akoiga maitai kasu khangdaba sing chamjarba prajar tawri base mafam kasu yamde chorachampur more yauna mafam tara muktane aba sida yamdrabada state security lising taruk taretang thadaraga hairiba mafam sing si control tawbada laiga ke madugi wakalo leibibra leibidabra adum tang khambiraga yare hojiki paramilitary forces central forces sing gi mathau fajana tawri me homgi adai da thomba thodok khara gi matung kuina lepre yam peace hoina kamna lepna leropne hujik su kamna yaji matek khara wani hanagi adumaina yamna hate random da mob kumak tan natra ka na tawna bugi potu de khoi ayam handare sa haibasing si yam strategic point sing da akhoi gi paramilitary forces am di state processing si punna deploy tor podagin mafam samagi mayada akhoi deploy to bugi pot lai madu strategically ai hujik saida mafam khudimak to ai hairo gi adu ai honorable member ding dai personal oina madu gi thangge akhoi gi hot spots vulnerable areas in the high river state force aduga akhoi gi paramilitary forces join combine to rokanda fajana mafam sana khilak podagi hujik irang si handarakpani misi mina handarakpani asopan handarakpani aduna marak ta khra leiriba splinter groups khra irang sagat ningba irang tongningba khara na splinter group khara na tawrakpani aduga as a whole oina di situation ji almost yam handarabani sa aduna koi hojiki state forcing gi deployment si koi yam kana hojik tawre ai more state force fajana leire hotspots fajana leire even Sorjanpur Kangpokpi nahan DC mai thaba khotpada thoiba thodok kapiba soknariba khonariba tawnari mayam se koi state force tagi retaliate tawbagi akoi property and the life defense on honamagi khudamni aduna koi state force yam fajana hoji active oina work tawra isa aduna hoji ke honorable member gi concern ro yaringai state force ngata pulobe thajalaga tawbudu da hoji leiriba situation sida akoi kanglup gi oiba wakhal amorom da saganer panina adom na sur aran basat khigadra haiba gi amna koi thune action logdabani adu haiba sing koi tapna jangaga hanegi phibam du da state force ba phang khudimuk tang operator holaga normal si halakna bu da koi kanna honajari ena sa mai thamjage